कोई हौजिक ngarang dagi hongna maka chatharak poina United Progressive Club na hौजिक कोई कोरोना वायरस न मरम ओइरगा अवाबा तारबा इमुंग सिंगदा मपान थोकपा ngamdraba मियोइबा सिंगदा कोइगी United Progressive Club na lepa leitana makha chatharak poina ngasisu akoigi mama laikham lekta leba ngangonggi mama ibolda ngasisu ngamjaba khudol oina club ki member sing laga angamba khudon pina bagi program ngasisu makha lepa leitana chathajarakli hoji United Progressive Club na koi ngarang dagi hongna hoji mapan thokpa ngamjaba dagi corona virus na oiraga maram oiraga dukan thong lon giba amadi wa batarba mapan thokpa kana lejadaba imung singda club asina ngasi phawa makha tana mateng ngamjaba khradang orbusu haiduna mateng pangba lai ne kapya de ne akhoi lai rijidi akhoi mayam ne rijidi kapya de akhoi mayam lai rijidi ne matin pang koi hauji mathang ngarang de hongna pangjarak pani ngasi so akhoi gi ngangongi mama bolda club gi mama ibol gi imung dang ngasi so club ki member sing laga mating pang akhoi pot chai sing adu mam dam ta pi bagi mong dam da khoi gi cheng alu thau thungi mathakta idalang thak lainaba angamba khudoloina paisa oina lupa lising amaga club ki secretary na piri ngisigi mating pang basi makha tana adumak chathajagi na haba akhoi gi club ki maite dagi phongtok chari khoina jinga si pijer bisi cheng bek ama hau tum jang na pi hari ba angam basi angam ba club ki maite dagi pija bani thau dum da pi bagi mangon da pi photo quick club ki secretary na mama da khudon posing as pija